नुमितु सूर्यकांत नुंदांगी चाक तोकलगा ममागा मधुगा मांगोल फमलिबा दोमदा चंगलाई ममागी ममांगदा फमी सूर्यकांतना इमा वामता हंगेने मनीषनाना कैदोरे नुपा मचा सूर्यकांतना इमा खोइदी मौगा याम हाइरुरे हाइने आइदी खंगदे मांगोल मथक्ते गमलादु मखाद थंगदगे तोरंबो मधु वादु ताबदा खुदी थीरगा उप्रांग सिली गमलादु पुंकाई काई सूर्यकांतना मधुदा नोक्सिलई अदुगा हाइरई अस ताचो कइनो मौसी ताचौसु हाइबा यारुब्रा कइनो याम पाखना उइदा मधु पाखना हे सैतना साकी ओइनी बुंगो मचा आइदी गाउदेको नोयदि वादु आइगा पक्सिलकनु अखोइ इंदोन बेमगा अदुम ngangno nahan khai oredi manisna na modhuda keke no cheiramgadabani adubo numitudi nomi tawraga modhudi yenglamlaga machano pada hairi ichana harido chumi akhoi nangi mau surjakantana ima adugi matamsu oisilakne na chasu khangi adubo hangjeningi badi nupi du natradi atopa nupi ama leitraba ima modhu dhyan mangi mamitu lokthoi amadong yeng tawi manisnana wafamsi ngasi ngarangi nate matam kyagi mamangda nakhoi ani na angang oringai degi marup ani gi yana khibo wafamni surjakantana adugi nupidu yumsigi mau ena pusilakpada imung sida leiba nakhoi loini yaning labra manisnana ibungo nang haridu imai khangi nupi edu khara khaji kamjau holi adubo laisabi oringai tawjaram basu yai hayeng yungi mau oraga warak watem laga yarak pasu yai adugi amna khanjilunu surjakantana ima nachadi ima ne hena khangbiri duni maitegi chatnabi yamna ka hena pami insang matadasu ironba uti nga thonglabasu maitegi khuthong chaningi ima yungi mau laklaga imungsi taru tanana lairiba khara adu rosin khomjinduna ima baba tacho aibu nungsibagi langlana munsin bangang badam nupidu ai pami adugi mahutta laning tholaimen lairiba yumsida duk thamaigi mahutta yunam namgadam nupidi ai pamde थाक्सी खासी नाइदबी फिजे चक्चालू दबी वांगांग खोक्तक नाइदबी अदुबो युमसिगी मौ ओहेलुरगा इमा बाबाना निंगम दबना लेमखिदबदु आई येंग मंगम लो इमा मतम लैरिंगैदा खितंग खनबी होखो मनीसना तपना लारिक हेबी ओइबगी खरा अदु तौजबो ओरंबसु याय सूर्यकांतना इमा लारिकती मिपुम खुदिमक हाइने होजिगी मतमदा लारिक हेक्तबा मीबु लैरिब्रा हाइनरिबसी लाइसुगी वाफमनी युमान मिनबगी ओरदी आई तसेंग मनुपी हाइबदो पामी इमा असी हैरमलगा कांता इमुंगदा चंखरे मधुसु किरुक येंगमलगा चंखरे इंगाव मौजदुना तलैबा मचागी इंग तब वाई सिंदु तारगा मनीसना फुंबंग नखरे मचागी वाफम सिंदु अरानबसु अमते यावदे नुपी एदुगी का हेनबा साजतना इमुंग माथोक ओरगलबदी हाइदुना मसादु लैताद्रे लुहोंगबसी करमना तोकलसी हाइरोनी खनबदसु अवाबु ओरमी मपुरोइबदा तमदौसु नुपादा वापुंगनमक हाइरुबा याबा नते मखोइदी हाइख्रबदी लोरे हाइदोरिबनी अदुना हाना वाखल मुन्ना खलौबा हाइबसी नुपी ओइबिसिंगी मथौनी हौजिकान इंखलकलिबा नारोल सिंसिकी होंगलकलिबा लमचतसिगा थाइनगी अरिबा मपुरोइबगी अतिंबा वाखलदुगा अनिगी मरक्ता लांजदबा मचाना अवाबगी इरोलनुंगदा पुंसी मथोंग खंगरोइद्रा हाइना मिपाइदबा ngamdre लेताद्रबा वाखल मयामसिना मनीसना अना लोइरमी बसंत कौबी लाइरेंबी मके सेमी फजबी अनौ येनिंग मतुंगदा लैरांग चोना सालकबा खागी नुंसित नामीबा मंगाव थीबा मालंगबा लैरांग लैनम पुगनबा तुमिन चकनबगा लोइनना लाकनबी रिदु नंगना लाकलगा मालेम लैमा महाकना अवाना काउदुना मोमन मिनोक तमजबी मालेम माना मिनोक तमलगा ताइबंग जीबा उन्नबा साबी सानो कयासु थमोय मयोल चोंगजबी चेकलागी नुंसी सहेकना उरीना लैरांग चोनबदा उपाल सिंगेल थनबदा ताइबंग सिमना येलकपा चेकलागी नुंसीबा खोंजेलदु तारगा साबी पाखंग कयाना थमोय मयाई काबदा नुरा लैसा कयाना थमोय मरांग हौबथा थाज थानिल लम यौबी ngasi lamtagi purnimani koro hanbana mayumda changkhraba matu thabalna punglang nangali sanasu matomda mangolda phamduna wakhal tawri yumda kaka thoibasu leiti clinic ta laiki ngasi naujari bigi wakhalda nungsi ithak horakle tanjaduda mobile gi ring lai surjakanta gi orami sanana hello tamo surjakantana get hangbiyo meda ai get tani sana pakhal poi kai boy daha chen thorei
ꯒꯦꯠꯇꯨ ꯍꯥꯡꯏ꯫ ꯁꯅꯥꯅ ꯇꯥꯃꯣ, ꯁꯨꯔꯖꯀꯥꯟꯇꯅ ꯃꯦꯗꯥꯝ꯫ ꯁꯨꯔꯖꯀꯥꯟꯇ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯇꯨꯡ ꯍꯜꯂꯛꯂꯒ ꯒꯦꯠ ꯄꯥꯏꯗꯨꯅ ꯇꯤꯡꯅ ꯇꯤꯡꯉꯛ ꯂꯩꯔꯤꯕ ꯁꯅꯥꯕꯨ ꯇꯞꯅ ꯏꯟꯊꯣꯛꯂꯒ ꯒꯦꯠꯇꯨ ꯂꯣꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯋꯥ ꯑꯝꯇ ꯉꯥꯡꯂꯝꯗꯅ ꯌꯨꯝꯂꯣꯝꯗ ꯆꯪꯈꯤ꯫ ꯁꯅꯥ ꯇꯥꯟꯅꯔꯛꯂꯒ ꯀꯔꯤ ꯂꯩꯔꯒꯦ ꯇꯥꯃꯣ? ꯁꯨꯔꯖꯀꯥꯟꯇꯅ ꯁꯔ ꯀꯀꯥꯅ ꯀꯧꯏ꯫ ꯁꯅꯥꯅ ꯀꯀꯥꯅ? ꯑꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ, ꯃꯥꯗꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯕꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯨꯡꯀꯧ ꯀꯧꯗꯕꯅꯤ, ꯀꯔꯤꯒꯤ ꯑꯣꯏꯔꯖꯥꯠꯅꯣ? ꯁꯨꯔꯖꯀꯥꯟꯇ ꯃꯥꯏ ꯃꯑꯣꯡꯗꯨꯗ ꯅꯣꯛꯊꯣꯔꯛꯏ꯫ ꯁꯨꯔꯖꯀꯥꯟꯇꯅ ꯉꯁꯥꯏ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯤ, ꯑꯔꯨꯕ ꯊꯕꯛ ꯈꯔ ꯂꯩꯔꯦ, ꯑꯗꯨꯅ ꯃꯍꯥꯛ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯃꯦꯗꯥꯝꯕꯨ ꯈꯔ ꯁꯦꯟꯅꯔꯝꯃꯨ ꯍꯥꯏꯔꯛꯏ꯫ ꯁꯔ ꯀꯀꯥꯅꯗꯤ ꯈꯔ ꯉꯟꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯃꯥ ꯃꯁꯥ ꯉꯝꯗꯕꯩꯁꯨ ꯉꯥꯏꯍꯥꯛ ꯁꯦꯟꯅꯔꯝꯕ, ꯑꯗꯨꯒ ꯕꯕꯥꯒꯤ ꯁꯅꯥꯒꯤ ꯀꯔꯕꯥꯔ ꯑꯅꯤꯃꯨꯛꯁꯨ ꯆꯦꯛ ꯇꯧꯔꯨꯔꯦ꯫ ꯁꯅꯥꯅ ꯏꯃꯥ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ? ꯑꯗꯨꯒ ꯁꯤꯗ ꯀꯩꯒꯤ ꯂꯥꯛꯂꯤꯕ? ꯌꯨꯝꯗ ꯀꯣꯛ ꯍꯟꯈꯤꯒꯦꯗꯤ ꯂꯩꯇꯗꯅ? ꯁꯨꯔꯖꯀꯥꯟꯇꯅ ꯈꯪꯗꯦ, ꯍꯟꯗꯛ ꯃꯔꯛ ꯆꯥꯎ ꯊꯧ ꯏꯌꯥ ꯌꯥꯗꯦ, ꯃꯁꯥꯁꯨ ꯁꯣꯟꯖꯤꯜꯂꯛꯑꯦ꯫ ꯑꯗꯣ ꯂꯥꯛꯇꯕ ꯌꯥꯔꯤꯕ꯭ꯔꯣ? ꯁꯔꯅ ꯀꯧꯔꯕꯣ? ꯑꯩꯁꯦ ꯄꯤꯌꯣꯅꯦ ꯀꯧꯕꯤꯔꯕ꯭ꯔꯣ? ꯑꯗꯨꯒ ꯑꯃꯅ ꯍꯟꯗꯛ ꯃꯔꯛꯁꯤ ꯃꯦꯗꯥꯝꯒꯤ ꯁꯥꯏ ꯁꯥꯃꯨꯗꯨ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯇꯣꯏꯔꯦ ꯍꯥꯏꯅꯁꯨ ꯇꯥꯏ꯫ ꯁꯅꯥꯗꯨ ꯉꯁꯤꯗꯤ ꯃꯁꯥꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ꯫ ꯅꯍꯥꯟꯈꯩꯗꯤ ꯊꯣꯏꯅ ꯈꯜꯂꯨꯗꯦ, ꯉꯁꯤꯗꯤ ꯕ꯭ꯂꯦꯛꯀꯤ ꯐꯣꯔꯃꯦꯜ ꯇꯞ ꯅꯞꯄꯒ ꯃꯁꯥ ꯅꯥꯟꯅ ꯁꯦꯠꯂꯒ ꯇꯥꯏꯒ ꯄꯨꯜꯂꯒ ꯀꯥꯔꯒ ꯊꯧꯔꯒ ꯌꯥꯝ ꯅꯥꯟꯅ ꯂꯥꯛꯄꯗꯨꯗ ꯈꯣꯏꯗꯧ ꯏꯁꯧ ꯁꯧꯒꯠꯂꯤ꯫ ꯏꯪ ꯇꯞꯄ, ꯃꯑꯣꯡ ꯍꯥꯗꯕ, ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯟꯕ ꯂꯩꯁꯥꯕꯤꯈꯩꯅ ꯎꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯅꯕ, ꯃꯥꯒꯤꯅ ꯄꯤꯌꯣꯟ ꯑꯣꯏꯗꯨꯅ ꯃꯥꯅ ꯍꯥꯏꯕ ꯀꯣꯏꯟ ꯏꯜꯂꯤꯕ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯗꯨꯅ ꯄꯤꯌꯣꯅꯤ ꯀꯥꯏꯅ ꯇꯧꯔꯤꯕꯗꯨ ꯏꯆꯥꯟ ꯆꯥꯟꯅꯗ꯭ꯔꯦ ꯉꯁꯤꯗꯤ꯫ ꯁꯅꯥꯇꯝꯐꯥꯅ ꯃꯉꯣꯟꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦ, ꯂꯥꯏꯔꯤꯛ ꯑꯃ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩ꯫ ꯁꯅꯥꯁꯨ ꯋꯥ ꯉꯥꯡꯂꯝꯗꯅ ꯇꯦꯕꯜꯒꯤ ꯁꯥꯏꯗꯇ ꯂꯩꯔꯤꯕ ꯄꯦꯄꯔ ꯌꯥꯎꯕ ꯕꯣꯛꯁꯇꯨ ꯎꯄꯨꯗ ꯊꯥꯡꯒꯠꯀꯦ ꯇꯧꯕꯗ ꯁꯨꯔꯖꯀꯥꯟꯇꯅ ꯍꯧꯒꯠꯂꯛꯂꯒ ꯁꯅꯥꯗꯒꯤ ꯕꯣꯛꯁꯇꯨ ꯂꯧꯏ, ꯑꯗꯨꯒ ꯃꯥꯅ ꯑꯣꯏꯅ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯐꯝꯐꯝꯗ ꯆꯠꯀꯦ ꯇꯧꯕꯗ ꯁꯅꯥꯅ ꯈꯪꯍꯧꯗꯅ ꯃꯅꯤꯡꯗꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯁꯨꯔꯖꯀꯥꯟꯇꯒꯤ ꯅꯪꯒꯟꯗ ꯃꯃꯥꯏꯗꯨ ꯉꯥꯊꯔꯒ ꯌꯥꯝ ꯇꯞꯅ ꯍꯥꯏꯔꯛꯏ, ꯌꯥꯝ ꯄꯛꯇꯦ꯫ ꯁꯨꯔꯖꯀꯥꯟꯇ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯀꯣꯜꯂꯛꯂꯤꯕ ꯃꯈꯨꯠ ꯃꯆꯥꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯄꯛꯏ꯫ ꯁꯅꯥꯅ ꯄꯛꯇꯦ꯫ ꯁꯨꯔꯖꯀꯥꯟꯇꯅ ꯄꯛꯏ꯫ ꯁꯅꯥꯅ ꯇꯥꯃꯣ꯫ ꯁꯨꯔꯖꯀꯥꯟꯇꯅ ꯃꯦꯗꯥꯝ꯫ ꯁꯅꯥꯅ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ? ꯁꯨꯔꯖꯀꯥꯟꯇꯅ ꯅꯨꯡꯁꯤꯌꯦ, ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯄꯥꯝꯃꯨꯅ ꯊꯝꯖꯔꯤꯕꯅꯤ ꯃꯦꯗꯥꯝ, ꯑꯗꯨꯅꯅꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯕꯨ ꯁꯦꯟꯅꯖꯔꯤꯕ, ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯒꯅꯨ꯫ ꯁꯅꯥ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯦ, ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯏ꯫ ꯃꯇꯣꯝꯗ ꯃꯍꯥꯛ ꯑꯁꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ ꯈꯟꯖꯩ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒ ꯍꯥꯏꯅꯈ꯭ꯔꯦ ꯈꯪꯕꯒꯤ ꯊꯤꯡꯗꯨꯅ ꯊꯝꯂꯝꯕ ꯄꯤꯔꯥꯡꯗꯨ ꯈꯥꯝꯕ ꯉꯝꯗꯅ ꯍꯩꯊꯔꯛꯏ, ꯑꯗꯨꯒ ꯀꯣꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯔꯛꯄꯗ ꯁꯨꯔꯖꯀꯥꯟꯇꯅ ꯈꯪꯍꯧꯗꯅ ꯂꯥꯛꯇꯅ ꯆꯤꯟꯁꯤꯜꯂꯒ ꯁꯨꯀꯣꯟ ꯀꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯁꯅꯥ ꯃꯈꯣꯜ ꯇꯞꯅ ꯊꯣꯛꯂꯒ ꯀꯞꯄ ꯍꯧꯔꯛꯏ꯫ ꯁꯨꯔꯖꯀꯥꯟꯇ ꯃꯁꯥꯗꯨ ꯀꯛꯉꯥꯎꯅꯗꯨꯅ ꯀꯣꯜꯂꯝꯕꯗꯨ ꯊꯥꯗꯣꯛꯂꯒ ꯃꯈꯨꯠ ꯑꯅꯤꯅ ꯁꯅꯥꯒꯤ ꯃꯃꯥꯏꯗꯨ ꯄꯥꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯩꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ? ꯑꯩ ꯌꯥꯝ ꯋꯥꯏꯌꯦ꯫ ꯇꯞꯅ ꯃꯥꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯁꯅꯥ ꯈꯨꯝꯗꯦ, ꯀꯞꯄꯁꯨ ꯂꯦꯞꯇꯦ꯫ ꯁꯨꯔꯖꯀꯥꯟꯇꯅ ꯃꯃꯥꯏꯗ ꯄꯥꯏꯅ ꯄꯥꯏꯅ ꯈꯨꯕꯤ ꯑꯅꯤꯗꯨꯅ ꯂꯥꯝꯂꯒ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤ, ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯛꯏ, ꯑꯗꯨꯒ ꯑꯃꯨꯛ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯁꯨꯔꯖꯀꯥꯟꯇꯅ ꯀꯞꯀꯅꯨ, ꯑꯩꯕꯨ ꯊꯥꯖꯧ, ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯅꯪꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯣꯏ꯫ ꯅꯪꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯒꯦ ꯈꯟꯕ ꯅꯨꯃꯤꯠꯇ ꯑꯩ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯀꯥꯏꯅꯕ ꯑꯣꯏꯁꯅꯨ꯫ ꯉꯁꯤ ꯅꯐꯝꯗ ꯋꯥꯁꯛꯂꯤꯕꯁꯤꯅꯤ꯫ ꯑꯩꯕꯨ ꯋꯥꯍꯜꯂꯅꯨ ꯃꯦꯗꯥꯝ, ꯅꯪꯅ ꯑꯩꯕꯨ ꯆꯤꯡꯅꯕ ꯎꯔꯒ ꯑꯩ ꯂꯩꯇꯥꯐꯝ ꯈꯪꯗꯤꯌꯦ꯫ ꯁꯅꯥꯇꯝꯐꯥ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯀꯞꯄꯗꯨ ꯇꯞꯅ ꯐꯥꯊꯔꯛꯏ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯁꯨꯔꯖꯀꯥꯟꯇꯒꯤ ꯃꯊꯥꯅꯨꯡꯗ ꯃꯃꯥꯏꯗꯨ ꯉꯥꯊꯔꯒ ꯂꯩꯔꯕ ꯃꯇꯨꯡ ꯀꯣꯜꯂꯤꯕꯗꯨ ꯇꯞꯅ ꯏꯟꯊꯣꯔꯛꯏ꯫ ꯁꯨꯔꯖꯀꯥꯟꯇꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯩꯒꯤ? ꯁꯅꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯁꯣꯔ ꯐꯨꯜꯂꯦ꯫ ꯁꯨꯔꯖꯀꯥꯟꯇꯅ ꯀꯩꯒꯤ? ꯁꯅꯥꯅ ꯑꯗꯨ ꯀꯟꯅ ꯀꯣꯜꯂꯒ ꯀꯅꯥꯅ ꯁꯣꯔ ꯍꯣꯟꯗꯣꯏꯕ? ꯑꯩ ꯆꯥ ꯂꯣꯜꯂꯨꯒꯦ꯫ ꯁꯨꯔꯖꯀꯥꯟꯇꯅ ꯏꯅꯦ ꯈꯣꯏꯗꯤ? ꯁꯅꯥꯅ ꯉꯁꯤꯗꯤ ꯑꯩꯅ ꯂꯣꯟꯕ ꯊꯛꯑꯣ꯫ ꯁꯨꯔꯖꯀꯥꯟꯇꯅ ꯍꯣꯏ, ꯆꯤꯅꯤ ꯌꯥꯝꯍꯜꯂꯛꯀꯅꯨ ꯃꯦꯗꯥꯝ꯫ ꯆꯥ ꯁꯦꯝꯂꯨꯔꯒ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯀꯀꯥ ꯊꯣꯏꯕꯁꯨ ꯂꯩꯔꯝꯂꯦ꯫ ꯁꯅꯥꯇꯝꯐꯥꯅ ꯆꯥꯗꯨ ꯁꯨꯔꯖꯀꯥꯟꯇꯒꯤ ꯃꯃꯥꯡꯗ ꯊꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯀꯥ ꯅꯥꯏꯠꯀꯤ ꯃꯤ ꯁꯨꯍꯧꯔꯕꯣ? ꯊꯣꯏꯕꯅ ꯍꯣꯏ, ꯑꯃꯅꯤ ꯋꯥꯠꯂꯕꯁꯨ ꯁꯨꯍꯧꯔꯦ ꯍꯥꯏꯕ ꯇꯥꯏ ꯁꯅꯥ꯫ ꯍꯥꯏ ꯉꯥꯏꯈꯣ, ꯅꯃꯤꯠꯀ ꯏꯄꯣꯝ ꯄꯣꯝꯃꯤꯗꯨꯅ ꯀꯩꯗꯧꯔꯦ? ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯅꯪꯕꯨ ꯏꯆꯥ ꯊꯣꯏꯕꯤ? ꯁꯅꯥ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯀꯀꯥ, ꯆꯥ ꯄꯥꯏꯁꯦ ꯇꯥꯃꯣ꯫ ꯁꯨꯔꯖꯀꯥꯟꯇ ꯆꯥꯗꯨ ꯂꯧꯔꯒ ꯊꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯁꯔ ꯌꯧꯔꯛꯂꯕꯅꯤꯅ ꯃꯇꯝꯁꯤꯁꯨ
ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ꯫ ꯊꯣꯏꯕꯅ ꯁꯨꯔꯖꯀꯥꯟꯇꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯣꯏ ꯍꯣꯏ ꯅꯨꯄꯥ ꯃꯆꯥ ꯌꯨꯝꯗ ꯗꯥꯏꯔꯦꯛ ꯆꯠꯂꯨꯀꯣ꯫ ꯁꯨꯔꯖꯀꯥꯟꯇꯅ ꯐꯅꯤ ꯀꯀꯥ꯫ ꯁꯅꯥꯇꯝꯐꯥꯗ ꯍꯥꯏꯔꯝꯒꯦ ꯈꯟꯗꯨꯅ ꯌꯦꯡꯂꯛꯄꯗ ꯁꯅꯥꯗꯤ ꯑꯇꯣꯞꯄ ꯔꯨꯝꯂꯣꯝꯗ ꯆꯪꯈꯤ ꯂꯩꯔꯝꯃꯤ꯫ ꯁꯨꯔꯖꯀꯥꯟꯇ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯃꯕꯨꯛꯇꯗꯤ ꯋꯥꯔꯧꯏ꯫ ꯏꯆꯝ ꯆꯝꯅ ꯆꯠꯂꯒꯦ ꯍꯥꯏꯔꯝꯒꯦ ꯈꯟꯕꯅꯤ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯒꯥꯔꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯑꯗꯨꯒ ꯃꯊꯛꯀꯤ ꯕꯦꯜꯀꯅꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯁꯅꯥ ꯅꯣꯛꯃꯤ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯁꯨꯔꯖꯀꯥꯟꯇ ꯅꯨꯡꯉꯥꯏꯔꯝꯗꯕ ꯄꯨꯝꯕ ꯃꯥꯡꯈꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯑꯒ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯏ꯫ ꯁꯅꯥ ꯃꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯒ ꯑꯃꯨꯛꯁꯨ ꯅꯣꯛꯂꯛꯏ꯫ ꯁꯨꯔꯖꯀꯥꯟꯇ ꯁꯥꯠ ꯇꯧꯔꯒ ꯒꯥꯔꯤꯗꯨ ꯌꯥꯡꯅ ꯊꯧꯈ꯭ꯔꯦ꯫